ꯑꯩꯁꯨ ꯃꯤꯖꯣꯔꯥꯝꯗ ꯄꯣꯁ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯔꯒ ꯂꯩꯖꯔꯛꯄꯅꯤ ꯍꯧꯖꯤꯛ ꯆꯔꯥꯡꯅꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯗꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯕꯗꯤ ꯐꯥꯎꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯀꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅꯗꯤ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤ ꯑꯃꯁꯨꯡ ꯃꯣꯏꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯕ ꯃꯑꯣꯡꯗ ꯊꯝꯕꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯋꯥꯈꯜꯁꯦ ꯈꯤꯇꯪ ꯆꯃꯝꯅꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤꯅ ꯄꯤꯁꯁꯦ ꯄꯨꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯤꯇꯪ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯑꯩꯈꯣꯏ ꯈꯜꯂꯒ ꯁꯣꯝꯗ ꯔꯤꯂꯤꯐ ꯀꯦꯝꯞ ꯅꯥꯀꯥꯟꯗꯗꯤ ꯂꯥꯛꯆꯕꯅꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯗ ꯇꯧꯅꯤꯡꯕ ꯑꯄꯤꯜ ꯍꯥꯏꯔꯒꯗꯤ ꯑꯗꯨꯛ ꯀꯨꯏꯕ ꯃꯇꯝ ꯊꯥ 3 ꯐꯥꯗꯧꯕꯁꯤꯕꯨꯗ ꯃꯣꯏꯅ ꯄꯤꯁ ꯄꯨꯔꯛꯇꯕꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯌꯥꯅꯤꯡꯗꯦ ꯑꯃꯁꯨꯡ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯁ ꯄꯨꯔꯛꯇꯨꯅ ꯑꯩꯈꯣꯏ ꯁꯥꯇ꯭ꯔꯁꯤꯡꯕꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯖꯅ ꯐꯪꯍꯟꯕꯤꯌꯨ ꯑꯍꯥꯟꯕꯗ ꯑꯣꯖꯥꯁꯤ ꯃꯅꯤꯄꯨꯔ ꯀꯗꯥꯏꯋꯥꯏꯒꯤꯅꯣ ꯑꯗꯨꯃ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯤꯖꯣꯔꯥꯝꯗꯒꯤ ꯀꯃꯥꯏꯅ ꯇꯧꯅ ꯂꯥꯛꯈꯤꯕꯅꯣ ꯃꯁꯤꯒꯤ ꯑꯩꯒꯤ ꯂꯩꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯕꯟ ꯇꯦꯔꯥ ꯃꯨꯗꯣꯟ ꯑꯩꯈꯣꯏ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯑꯗꯨꯝ ꯂꯩꯔꯦꯀꯣ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯑꯗꯨꯒ ꯃꯤꯖꯣꯔꯥꯝꯗꯒꯤ ꯃꯤꯖꯣꯔꯥꯝꯗ ꯑꯩꯁꯦ ꯒꯣꯔꯃꯦꯟꯒꯤ ꯃꯈꯣꯏꯒꯤ ꯁꯥꯔꯚꯤꯁ ꯇꯧꯋꯤ ꯑꯣꯖꯥ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯑꯗꯨꯒ ꯂꯥꯛꯄꯒꯤ ꯃꯔꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯊꯥꯁꯤꯒꯤ 12ꯁꯦ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯒꯤ ꯁꯪꯁꯊꯥꯟ ꯈꯔꯅ ꯑꯗꯨꯗꯒꯤ NGO ꯈꯔꯒ ꯀꯟꯅ ꯀꯟꯕ ꯃꯈꯣꯏꯒꯤ ꯄ꯭ꯔꯦꯁꯁꯤ ꯊꯣꯛꯂꯛꯄ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯣ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯁꯤꯗ ꯀꯟꯅ ꯀꯟꯕ ꯅꯣꯇꯤꯁ ꯑꯃ ꯈꯪꯍꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯁꯤ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯑꯩꯈꯣꯏ ꯊꯣꯛꯈꯤꯕꯅ ꯐꯔꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃ ꯂꯩꯔꯤ ꯑꯃꯥꯅ ꯃꯗꯨꯅꯁꯨ ꯑꯩꯈꯣꯏꯁꯦ ꯊꯣꯡꯅꯅꯕ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯥꯏꯠ ꯑꯦꯔꯦꯟꯖ ꯇꯧꯔꯦ ꯄꯨꯡꯗ ꯀꯅꯥ ꯀꯅꯥ ꯂꯩ ꯍꯥꯏꯕꯗꯨꯗ ꯇꯣꯡꯅꯅꯕꯒꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯆꯦ ꯆꯥꯡ ꯊꯥꯕ ꯌꯥꯕ ꯂꯣꯏꯅꯃꯛ ꯊꯥꯔꯦ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯌꯥꯝꯗꯣ ꯊꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯇꯥꯔꯤꯛ 22ꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯊꯣꯛꯂꯛꯄ ꯀꯥꯟꯁꯤꯗ ꯂꯝꯕꯤꯗ ꯃꯗꯨ ꯌꯥꯅꯕ ꯄꯣꯔꯦ ꯅꯈꯣꯏ ꯊꯣꯛꯑꯅꯨ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃꯨꯛ ꯐꯪꯉꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯥꯏꯖꯣꯜ ꯑꯃꯨꯛ ꯌꯧꯔꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯥꯏꯠ ꯀꯦꯟꯁꯦꯜ ꯑꯃꯨꯛ ꯇꯧꯔꯦꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯊꯣꯛꯆꯜꯂꯛꯑꯕꯅꯤꯅ ꯑꯃꯨꯛ ꯊꯣꯛꯑꯗꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯕꯔꯥꯛ ꯚꯦꯂꯤ ꯀꯁꯥꯗꯗꯤ ꯌꯧꯍꯧꯔꯁꯦꯅ ꯑꯩꯈꯣꯏꯅ ꯀꯁꯥ ꯌꯧꯁꯜꯂꯛꯑꯦ ꯍꯧꯖꯤꯛ ꯂꯛꯈꯤꯄꯨꯔꯒꯤ ꯕꯤꯅꯥ ꯀꯥꯟꯗꯤꯒꯤ ꯖꯒꯥꯁꯤꯗ ꯁꯦꯝ ꯁꯥꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗ ꯍꯧꯖꯤꯛ ꯂꯩꯖꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯕ ꯃꯌꯥꯝ ꯅꯥꯀꯜ ꯑꯃꯒꯤ ꯋꯥꯅꯔꯤꯕ ꯃꯌꯥꯝꯁꯤꯒꯤꯗꯃꯛꯇꯁꯨ ꯌꯥꯝ ꯊꯨꯕ ꯃꯇꯝꯗ ꯁꯣꯂꯨꯁꯟ ꯄꯨꯔꯛꯇꯅ ꯇꯨꯡ ꯀꯣꯏꯕ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯇꯅ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯔꯤ ꯏꯁꯥꯃꯛ ꯗꯣꯛꯇꯔ ꯄꯣꯁꯪꯕꯝ ꯔꯥꯖꯕꯤꯍꯥꯔꯤ ꯑꯩꯈꯣꯏ ꯃꯣꯅꯤꯇꯔꯤꯡ ꯀꯣꯃꯤꯇꯤ ꯂꯛꯈꯤꯄꯨꯔꯒꯤ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯍꯧꯈꯤꯕ ꯖꯨꯂꯥꯏꯒꯤ ꯇꯥꯡ 22 ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯃꯤꯖꯣꯔꯥꯝꯗꯒꯤ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏ ꯊꯨꯡꯂꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ 12ꯅꯤ ꯉꯔꯥꯡꯁꯨ ꯉꯁꯤꯁꯨ ꯂꯥꯛꯈꯤꯕ ꯄꯨꯟꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯑꯣꯏ 49 ꯁꯨꯖꯔꯦ ꯍꯦꯟꯒꯠꯂꯛꯄ ꯖꯥꯅꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯉꯁꯤꯖꯕ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗ ꯈꯪꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯐꯥꯎꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯔꯀꯥꯔꯗꯒꯤ ꯔꯤꯂꯤꯐ ꯃꯦꯇꯔꯤꯌꯦꯜꯁ ꯑꯃꯠꯇ ꯂꯥꯛꯄꯗꯤ ꯂꯩꯇ꯭ꯔꯤ ꯇꯧꯕꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯅꯤꯇꯔꯤꯡ ꯀꯣꯃꯤꯇꯤꯒꯤ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯄꯨꯊꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯗꯤ ꯏꯆꯟ ꯏꯆꯦꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯊꯥꯛꯇ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯃꯗꯤ ꯑꯩꯈꯣꯏ ꯗꯥꯛꯇꯔꯅꯆꯤꯡꯕ ꯑꯅꯥ ꯑꯌꯦꯛ ꯈꯔ ꯌꯥꯎꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯥꯛꯇꯔ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯁꯄ꯭ꯂꯥꯏ ꯄꯨꯊꯣꯛꯇꯨꯅ ꯇꯧꯖꯔꯤ ꯇꯧꯕꯇꯕꯨ ꯂꯛꯈꯤꯄꯨꯔ ꯄꯨꯂꯤꯁꯀ ꯑꯩꯈꯣꯏꯅ ꯄꯥꯎ ꯐꯥꯎꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ 24 ꯑꯋꯥꯔ ꯍꯥꯏꯕ ꯇꯥꯏ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯈꯥꯛꯇꯅ ꯄꯨꯂꯤꯁꯀꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯕꯛꯄꯨꯗꯤ ꯃꯈꯣꯏꯅ ꯄꯤꯕꯤꯔꯤ ꯑꯗꯨꯒ ꯉꯔꯥꯡ ꯃꯊꯪ ꯅꯍꯥꯟ ꯇꯥꯡ 22ꯗ ꯀꯁꯥꯔꯒꯤ SP ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯔꯝꯃꯤ SDPO ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯔꯝꯃꯤ OCD ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯈꯣꯏ ꯄꯥꯎ ꯂꯧꯔꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯗꯤꯁꯦꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠ बोर्ड हागद्रा अदुगी डिपार्टमेंट की तोइना अखोइदा पाउ पिरकपदि लेखि पाउ लबुसु लेखि अदुगा ngarang asi nungtinda लखीपुर की MLA अखोइ कौशिकराय मफम मसिदा लाक्तुना assessment तौरबा मतुंगदा मतेंग पीबा जाबा पांगनी हाबगी अचे वाफम बुदि थंबिरमी तौबुगिदि हजि फाउदि अदुगुम्बा मखलि करिगुम्बा मतेंग हजि फाउदि लाक्तरि मयामनसु अखोइबु नुसिबिउ अखोइना चथजरिबा सिगो मखलगी रिलीफ कैंप असिदा मियेंग ताबीरे हरगा मयामदगी अखोइ सपोर्ट पामजे No.